Lamdam asigidamak mangjal thana thabak tawriba CSO Club Organization amadi Meira Paibi gi Meehut sing Yaoba State Level Coordinating Body ama Semnaba Amata Oina Yanare athubada Semnaba hotnaragani haina Taragi Cheishu gi Chairperson Khaidem Mani na phongdorakli. Wafam asi Taragi Cheishu na silaga Manipuri gidamak mangjal thana thabak tawriba CSO Club Meira Paibi amadi Organization sing gi apunba mifam amang ngarang Yumnam Huidromda Pangthokiba aduga mari leinana ngasi Khurai ahong gaida leiba Taragi Cheishu gi office ta pangthokpa paugi mifam amada mahakna phongdokhibani. Paugi mifam aduda Khaidem Mani na hai lamdam asidamak mangjal thana amadi tongan ba issue kayada thabak tawriba lup yangkhainithoi henbage Meehut sing na ngarang pangthokiba mifam aduda saruk yakhi. Hairiba lup sing asigi tongan ba pandam leinarabasu hauzik Manipur apunbagi oina changsilakliba khongjang asidadi amata oina saruk yaminanaba hotnabada awaba oiribani. Manipur kaiba yaroi haiduna khongjang changsiliba asida lup sing na tongan ba khongjang changsinaba asina marang miyam dasu chamamnaba fawdabanate. Asigumba chamamnaba kaya ase thoktanaba organization sing na makoi gi thabak thoram sing Tokhaina Taurabasu Amata Oina Pundaba Yadabagi Fibam Amalakle Madugidamak Lairiba Loop Sing Platform Amada Punaba Haiduna State Level Coordinating Body Ase Semnaba Hotnabani Taragi Cheishu Advisory Board Oina Laiduna Changsing Gadaba Tabak Tauram Sing Punna Tanaraga Tabak Tauminaba Hotnaragani Masina Chaukatpa Manipur Ama Sembada Chauna Mating Pangba Ngamlagani haina Khaidem Mani na Makhatana Phongdorakli. In the larger interest of Manipur, Manipur, the Loinmati or the Oiraga, Mana Kanba, Mana Toba, I guess on Stanishi Tony, a Politicara, and Nadu Tony, a Koyana de Shakan, Haibagi, I am Malay share. Like Park a Chigi or Ban, a Koyan Manipur, Ima, Shigi the Muktadi, Punna Tengamin of Shaba. I do organization Ama, Nataba. Koi tongan na lagi besar, kamu minimum isu dah, itu platform semsi, I benda ikhhasu agam dah, semula nami ki kontang, orang pada wujud mana na, aku itu yai, kalau itu na orang pada, aku itu platform mama, orang pada itu yai,